online Manipuri YouTube channel bu yengbi mayam pumno pu amuka hana taram noksari ahan bada yamna maru iba paw am update thamjage crew mari yauna meeoi humdra ga ni thoi tongba Nepalgi aeroplane ama kaikhre Hakchang humpu ga nipan fangba ngamkhre haukiba sahi manga gi manungda Nepal da thokiba leibak thiba aeroplane kaiba gi thogdok singi manungda ama oine ngasi ayuk pung taraga minute kuntraga humdoida leibak asigi konung Kathmandu da leiba Tribhuvan International Airport ki paikhat kiba minute kun lom da ngairiba punna crew member mari amasung pikliba angang taruk yauna passenger humpuga nipan ga punna meeoi humdraga nithoi tongba aeroplane twin engine ATR-72 aircraft ama khanghodana mai chaklakpadagi crash tawkhre numidang wairam athengbu phawbada phangba pawgi matung inna thodok asigi aircraft asida tongkhiba meeoi humpuga nipan gi asiba Hakchang sing phangba ngamkhre hairi khudong tiba thodok mayokna khraba aircraft asi Yeti Airlines gini mahakna passenger sing asi puduna Pokhara airport ta tagadabani hairi laibak thiba thodok asi wo mayokna khiba aircraft asida tongkhiba meeoi singi manungda miraibak macha taraga manga angang taruk yauri makhoi gi manungda Nepali yankhai gi humdoi India macha manga Russian mari Korean ani amasung Argentina Ireland Australia amasung France macha amomom yawi haina Yeti Airlines na thodok thokraba matungda phongdorakre thodok ase Nepal gi nongchuk thangba sarukta leiba Pokhara airport ka mafam aduda leiba ariba airport tagi manak nakna leiba setu turel khongnung oirapna thokibani hojik phawbagi oina thodok ase matau karamna thokibano haibagi chapchaba maram khangbangang khidri adum oinamak aeroplane ase paikhalakpaga ikan kanadana mai hauduna chaklakpa uba phangnakhi aduga khanghaudana seti turel gi khongnung da tasinduna pokhaiba tanatana mai chakhibani thodok ase gi paw phangba Nepal lenga ki maikai gi mari leinaba authority sing sangsinduna kairaba aeroplane adugi chakliba mai muthatuna maduda tongkhiba meeoi sing kannaba honaki Nepal police ki official AK Setrina pawmi sing da phongdokhibada ahan bagi oina thodok asida laikhidraba meeoi kuntrago mathoi gi Hakchang phangba ngamkhi hairi mi kanbagi thabokta kairaba aeroplane asigi masa pumba mai chaktuna laikhibana khudong chadaba mayoknakhi haina su phongdokhi nakal amorom da thodok asi thoklaba matungda Nepal gi prime minister Pushpankal Dahalna athuba mahaki cabinet minister singi mifam ama kauduna khanna kibaga loina na thodok asigi sabsaba maram khangdoknaba official mangana saba commission of inquiry ama susem khrehairi thodok asigi matang de Yeti Airlines ki wangang loi Sudarshan Bartolona Paugi agency da phongdok khibada thodok asida meeoi kaya hinghauriba ge haibadu sabsana khangba ngamdri haiki adum oinamak thodok asi mechanical defect mayokna padagi thokpo oigani hairi thodok asi pau tabaga India gi Union Civil Aviation Minister Jyotiradiya Sandhya yauna lusingba kayana thamoi sokna wa phongdokre mahakna Twitter da thagalakpa waron amada Nepal gi thodok asida meeoi kaya ge punsi manghan kiba asita sengnamak leibak thibani leikidraba sing imung manung gi awaba da saruk yabaga loina na makhoi gi damakta thaunijari haiki panbe abadi mamang sahi 2022 gi me thada sun Nepal gi carrier Tara airna operate tawba plane ama kaiba gi thodok ta Nepali Tara ga taruk India macha mari amasung German macha ani yauna meeoi kungani thoi gi punsi mangkhrabani aduga kumja 2018 gi March tana US Bangla Airlines plane ama Kathmandu dagi international airport manak ta kaiduna tasinbada meeoi yankhai ke mathoi gi punsi mangkhrabani adum oinamak khwaidagi chauna misi mina thokan kiba thodokna kumja lising amga samapan maudraga nithoi da meeoi Samaga humpuga taret tongba Pakistan International Airlines ki plane ama Kathmandu yausilakpada crash tawduna duna meeoi sing asigi thawai manghan khiba thodok sing laikhrabani hairi video si yengbibagi damakta mayam pumna pu amuka hana thagachari anoba update ki damakta nuksibiduna channel subscribe to biramu thank you so much